ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩ ꯑꯃꯨꯛ ꯂꯥꯛꯆꯔꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯌꯥꯝꯅ ꯍꯥꯎꯕ ꯄꯨꯔꯤ ꯃꯈꯜ ꯑꯃꯈꯛ ꯍꯧꯖꯒꯦ ꯃꯌꯥꯝ ꯍꯥꯏꯔꯤꯕ ꯄꯨꯔꯤꯁꯦ ꯃꯌꯥꯝ ꯊꯣꯠ ꯊꯣꯠ ꯂꯥꯎꯔꯒ ꯌꯥꯝꯅ ꯍꯥꯎꯕꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯄꯔꯣꯊꯥꯒ ꯍꯥꯏꯔꯞ ꯃꯥꯟꯅꯅꯤ ꯄꯔꯣꯊꯥꯗꯒꯤꯗꯤ ꯁꯤꯅ ꯈꯨꯠ ꯆꯪꯕ ꯍꯦꯟꯒꯅꯤ ꯃꯌꯥꯝ ꯁꯤꯁꯤꯅ ꯃꯌꯥꯝ ꯁꯨꯆꯤꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯁꯤꯅ ꯃꯥꯏꯗꯥꯅꯤ ꯑꯗꯨꯒ ꯁꯤ ꯑꯅꯤꯁꯤꯅ ꯑꯇꯥꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯃꯌꯥꯝ ꯃꯔꯛꯀꯤꯁꯤꯅ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯏꯁꯄ꯭ꯔꯤꯡ ꯑꯣꯅꯤꯌꯟ ꯑꯗꯨꯒ ꯃꯣꯔꯣꯛ ꯑꯁꯪꯕ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯑꯗꯨꯒ ꯐꯗꯤꯒꯣꯝ ꯈꯔꯒ ꯑꯩꯅ ꯁꯣꯏꯖꯟꯖꯕꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯁꯤꯅ ꯀꯩꯅꯣꯅꯤ ꯍꯋꯥꯏ ꯃꯨꯁꯣꯔꯤꯅꯤ ꯃꯨꯁꯣꯔꯤ ꯍꯥꯞꯄꯤꯁꯤꯅ ꯃꯌꯥꯝ ꯑꯇꯩꯒꯤ ꯅꯠꯇꯦ ꯃꯌꯥꯝ ꯃꯁꯤꯅ ꯍꯣꯔꯦꯟ ꯑꯩꯈꯣꯏꯒꯤ ꯃꯣꯟ ꯃꯣꯟ ꯂꯥꯎꯔꯒ ꯁꯤꯅ ꯍꯥꯞꯄ ꯃꯇꯝꯗ ꯌꯥꯝꯅ ꯍꯥꯎꯒꯅꯤ ꯃꯌꯥꯝ ꯁꯤꯗꯤ ꯏꯟꯖꯥꯡ ꯌꯥꯎꯗ꯭ꯔꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯆꯥꯕ ꯌꯥꯔꯦ ꯃꯌꯥꯝ ꯃꯨꯁꯨꯔꯤꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯥꯏꯟꯗꯔꯗ ꯇꯛꯈꯥꯏꯔꯒ ꯄꯥꯎꯗꯔ ꯑꯣꯏꯅ ꯍꯥꯞꯄꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯗꯤ ꯀꯨꯀꯔ ꯃꯆꯥ ꯑꯃꯗ ꯃꯌꯥꯝ ꯀꯥꯝꯊꯣꯛꯆꯒꯦꯀꯣ ꯃꯌꯥꯝ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯩꯅ ꯉꯁꯥꯏ ꯁꯣꯏꯔꯒ ꯊꯝꯖꯕ ꯃꯔꯣꯏꯗꯣ ꯃꯌꯥꯝ ꯑꯩꯅ ꯁꯤꯗ ꯃꯨꯁꯨꯔꯤꯗꯨꯗ ꯍꯥꯞꯆꯤꯟꯖꯔꯦ ꯃꯆꯨꯅꯦ ꯑꯗꯒꯤ ꯊꯨꯝꯁꯨ ꯆꯥꯏꯁꯤꯟꯖꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯨꯀꯔꯗ ꯍꯥꯞꯆꯤꯜꯂꯒ ꯀꯩꯅꯣ ꯇꯧꯖꯒꯦ ꯀꯨꯀꯔ ꯃꯆꯥꯗ ꯍꯥꯞꯆꯤꯜꯂꯒ ꯀꯥꯝꯊꯣꯛꯆꯒꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯍꯥꯞꯀꯗꯕꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯃꯤꯅꯤꯠ 5ꯒꯨꯝꯕ ꯀꯥꯝꯊꯣꯛꯆꯒꯦ ꯃꯌꯥꯝ ꯍꯥꯡꯖꯔꯒꯦ ꯃꯌꯥꯝ ꯃꯨꯜꯂꯦ ꯁꯨꯃꯥꯏꯅ ꯀꯥꯝꯊꯣꯛꯀꯗꯕꯅꯤꯀꯣ ꯃꯌꯥꯝ ꯑꯇꯥ ꯍꯩꯖꯤꯟꯖꯔꯒꯦ ꯑꯇꯥ ꯈꯔꯒ ꯑꯃꯨꯛ ꯍꯩꯖꯤꯟꯖꯔꯦ ꯑꯗꯒꯤ ꯁꯨꯆꯤꯁꯨ ꯍꯩꯖꯤꯟꯖꯔꯛꯀꯦ ꯃꯔꯣꯏ ꯃꯄꯥꯡ ꯉꯁꯥꯏ ꯁꯣꯏꯕꯁꯨ ꯍꯥꯞꯆꯤꯜꯂꯛꯑꯦ ꯃꯌꯥꯝ ꯑꯗꯨꯒ ꯖꯤꯔꯥ ꯑꯁꯨꯕ ꯄꯥꯎꯗꯔ ꯈꯤꯇꯪꯒ ꯍꯥꯞꯆꯤꯟꯖꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯃꯌꯥꯝ ꯃꯣꯔꯣꯛ ꯄꯥꯎꯗꯔ ꯈꯤꯇꯪꯒ ꯍꯥꯞꯆꯤꯟꯖꯒꯦ ꯐꯗꯤꯒꯣꯝ ꯃꯔꯨꯒ ꯈꯤꯇꯪ ꯆꯥꯏꯁꯤꯟꯖꯒꯦ ꯃꯌꯥꯝ ꯕ꯭ꯂꯦꯛ ꯁꯣꯜꯁꯦ ꯈꯤꯇꯪꯒ ꯍꯥꯞꯆꯤꯟꯖꯒꯦ ꯈꯤꯇꯪ ꯋꯥꯠꯂꯦ ꯑꯗꯨꯒ ꯆꯥꯠ ꯃꯁꯥꯂꯥ ꯈꯤꯇꯪꯒ ꯍꯥꯞꯆꯤꯟꯖꯒꯦ ꯑꯖꯣꯏꯟ ꯈꯤꯇꯪꯒ ꯍꯥꯞꯆꯤꯟꯖꯒꯦ ꯃꯌꯥꯝ ꯑꯖꯣꯏꯟ ꯍꯥꯞꯄꯁꯤꯅ ꯃꯌꯥꯝ ꯃꯅꯝ ꯅꯨꯡꯁꯤꯔꯒꯀꯣ ꯍꯥꯎꯒꯗꯣꯏꯅꯤ ꯃꯌꯥꯝ ꯑꯩꯅ ꯉꯁꯤ ꯁꯦꯝꯖꯔꯤꯕ ꯄꯨꯔꯤꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯖꯔꯅꯤ ꯆꯠꯄꯗ ꯅꯨꯃꯤꯠ 9-10 ꯃꯔꯤꯅꯤꯒꯨꯝꯕ ꯑꯗꯨꯝ ꯆꯪꯕꯗ ꯃꯌꯥꯝ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯌꯥꯏ ꯃꯁꯦ ꯊꯝꯕ ꯑꯗꯨꯝ ꯌꯥꯏ ꯅꯨꯃꯤꯠ 9-10ꯗꯤ ꯑꯗꯨꯝ ꯀꯩꯁꯨ ꯇꯧꯔꯣꯏ ꯄꯨꯝꯃꯣꯏ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯃꯌꯥꯝ ꯉꯁꯤ ꯈꯔ ꯑꯣꯠꯈꯥꯏꯖꯒꯦ ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯅ ꯀꯥꯝꯊꯣꯛꯆꯈꯤꯕ ꯍꯋꯥꯏ ꯃꯨꯁꯨꯔꯤꯗꯣ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯒ ꯇꯣꯠꯈꯥꯏꯅꯔꯒ ꯍꯥꯞꯆꯤꯜꯂꯒ ꯇꯣꯠꯈꯥꯏꯒꯗꯕꯅꯤꯀꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯣꯠꯈꯥꯏ ꯂꯣꯏꯔꯒ ꯍꯣꯔꯦꯟ ꯃꯌꯥꯝ ꯑꯩ ꯑꯃꯨꯛ ꯑꯩꯈꯣꯏ ꯇꯟꯁꯦ ꯄꯨꯔꯤꯁꯦ ꯇꯣꯠꯈꯥꯏꯅꯔꯒ ꯇꯛꯄ ꯈꯣꯠꯄꯒꯤꯗꯣ ꯑꯗꯨꯒꯤ ꯀꯣꯟꯅ ꯑꯗꯨꯝ ꯎꯠꯆꯔꯛꯑꯒꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯉꯥꯏꯍꯥꯛ ꯇꯣꯠꯆꯈꯤꯒꯦ ꯑꯗꯨꯒ ꯑꯩ ꯀꯣꯟꯅ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦꯀꯣ ꯃꯌꯥꯝ ꯇꯟ ꯇꯣꯠꯄ ꯂꯣꯏꯖꯔꯦ ꯑꯗꯨꯒ ꯃꯦꯔꯤꯅꯦꯠ ꯉꯥꯏꯍꯥꯛ ꯇꯧꯖꯒꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯉꯁꯥꯏ ꯁꯨꯆꯤ ꯍꯥꯞꯈꯤꯗꯨ ꯃꯌꯥꯝ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯣꯞꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯅꯕꯅꯤ ꯇꯟ ꯇꯛꯄꯗ ꯅꯨꯡꯉꯥꯏꯅꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯄꯣꯞꯊꯣꯛꯇ꯭ꯔꯗꯤ ꯃꯌꯥꯝ ꯑꯗꯨꯅ ꯇꯟ ꯇꯛꯄꯁꯨ ꯌꯥꯔꯣꯏꯗꯧꯕ ꯃꯌꯥꯝ ꯑꯗꯨꯅ ꯄꯨꯡꯈꯥꯏꯃꯨꯛ ꯉꯥꯏꯍꯥꯛ ꯃꯦꯔꯤꯅꯦꯠ ꯇꯧꯖꯈꯤꯒꯦ ꯃꯌꯥꯝ ꯑꯩꯅ ꯎꯠꯆꯔꯤꯕ ꯃꯌꯥꯟ ꯈꯔꯁꯦ ꯃꯌꯥꯝ ꯉꯁꯥꯏ ꯇꯟ ꯃꯦꯔꯤꯅꯦꯠ ꯇꯧꯈꯤꯕꯗꯣ ꯑꯗꯨ ꯉꯥꯏꯍꯥꯛ ꯄꯨꯡꯈꯥꯏ ꯑꯃꯒꯤ ꯃꯅꯨꯡꯁꯤꯗ ꯉꯥꯏꯍꯥꯛ ꯁꯤ ꯊꯣꯡꯖꯔꯛꯀꯦ ꯃꯌꯥꯝ ꯉꯥꯏꯕ ꯑꯣꯏꯅ ꯈꯥꯡꯁꯦ ꯊꯥꯎ ꯁꯥꯒꯠꯂꯦ ꯄꯨꯡꯁꯥ ꯁꯥꯔꯦ ꯑꯗꯨꯅ ꯌꯦꯔꯨꯝ ꯍꯥꯞꯆꯒꯦ ꯌꯦꯔꯨꯝꯁꯦ ꯃꯌꯥꯝ ꯑꯩꯅ ꯍꯥꯊꯨ ꯇꯧꯕꯗ ꯈꯣꯛꯄꯗ ꯈꯔꯗꯤ ꯀꯥꯏꯔꯦ ꯃꯌꯥꯝ ꯅꯣꯛꯅꯕꯤꯒꯅꯨ ꯃꯌꯥꯝ ꯑꯣꯠꯆꯒꯦꯀꯣ ꯃꯌꯥꯝ ꯑꯩ ꯑꯗꯨ ꯌꯦꯔꯨꯝ ꯇꯥꯎꯊꯣꯛꯄ ꯂꯣꯏꯈ꯭ꯔꯦ ꯃꯌꯥꯝ ꯑꯗꯨꯅ ꯑꯩ ꯑꯂꯨꯁꯦ ꯈꯤꯇꯪꯒ ꯍꯥꯞꯆꯤꯜꯂꯒ ꯇꯥꯎꯊꯣꯛꯆꯔꯛꯀꯦ ꯃꯌꯥꯝ ꯑꯂꯨ ꯇꯥꯎꯕ ꯂꯣꯏꯖꯈ꯭ꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩ ꯑꯃꯨꯛ ꯇꯤꯜꯍꯧ ꯆꯅꯝ ꯍꯥꯞꯆꯤꯟꯖꯔꯛꯀꯦ ꯍꯧꯖꯤꯛ ꯃꯔꯣꯏ ꯃꯄꯥꯡꯁꯦ ꯍꯥꯞꯆꯤꯟꯕ ꯂꯣꯏꯖꯔꯦ ꯈꯤꯇꯪ ꯏꯁꯄ꯭ꯔꯤꯡ ꯑꯣꯅꯤꯌꯟ ꯃꯅꯥ ꯈꯔꯒ ꯍꯥꯞꯆꯤꯟꯖꯔꯦ ꯇꯣꯠꯈꯥꯏꯖꯒꯦ ꯖꯤꯔꯥ ꯄꯥꯎꯗꯔ ꯈꯔ ꯍꯥꯞꯆꯤꯟꯖꯒꯦ ꯐꯗꯤꯒꯣꯝ ꯃꯔꯨ ꯆꯥꯏꯁꯤꯟꯖꯒꯦ ꯃꯌꯥꯝ ꯃꯔꯣꯏꯁꯦ ꯃꯨꯟꯖꯔꯛꯑꯕꯅꯤꯅ ꯍꯧꯖꯤꯛ
ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯑꯩꯅ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯇꯥꯖꯕꯗ ꯈꯔ ꯍꯥꯞꯆꯤꯟꯖꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯍꯥꯞꯆꯤꯟꯖꯒꯦ ꯑꯗꯨꯒ ꯍꯋꯥꯏ ꯑꯁꯥꯡꯕꯤꯁꯦ ꯈꯔ ꯍꯥꯞꯆꯤꯟꯖꯒꯦ खर ओखाइजगे मैम अगर ngसाई आलू हाना ताउथोक्चबदो अतैगिसु नते मैम अखोइगी आलूदो थाउदो ताउथोक्चबदो महाव अमा थोकने मैम मीगी खुतोंजे खरदि खेनै मैम अइगा मीगरे मैम अदो हाउदी हाउने मैमजु अमता अइना तौदि सुमाइना अमता तौरा येंगियो मैम मखुम ngahak खुमजनजगे मिनिट 2-3 दंग अदुगा अमुक फुचरके मैम मैम मिनिट खरा सुजरे मखुमजे अमता हांतोक्चगे अदुगा ngasa aina yerum tauthokkiba adagi alu tauthokchagiba adu hapchanjarake मैम मचु खरगा चाइसनजगे मोरok असुब खरगा चाइसनजगे मैम थुम खरगा चाइसनजगे अइना फदिगोम मरुने जीराने अदगी हरिबोपने सुगाइरगा थमजबम अदुजो मचनसिंगदो अइ हापचनजरके मैम मैम मही यामदबिदे खितंगदा हापचगे मैम अदुगु ngahak फुचगे मैम अदुगा मु मतुंग तारकदों येंगमिनरसि मैम मखुम खुमजनजरगा फुचगे मैम मिनिट खरदंग आई मिनरसिको मैम मखुम अमु हांगतोक्चगे मैम आउ फजरा आउदो माला अदो मैम आई मुक्सुबी मनाने अदगी ngairongने अदुगा हरिबोपने अहुमजे अइना सेमजरगा पाउडर ओइने सेमजजबने अदु खितंग चाइसनजरकेको मैम मैम मिनिट 2-3 दंग फुचगे अदुगा मखुम खुमजनजगे अदुगा आई फदिगोम थापचनजरगा लोइसनजगेको मैम मखुम हांतोक्चगे मैम महीजु याम कंगदरे मैम अदुना आई फदिगोमजे हापचनजगे अदु लोइरगा अमुक अइना मेरिनेट तौरगा थमगिबा तंदो अमुक आई तकचरके मैम मयामदो उचरके मैम सि ओखाइरगा आई लोइसनजरगे मैम तु मैम तु हौजि इंजांजे पुंलोइ लोइजरे मई खितंग यावसे मैम दु इंगकपदा झर लाउना दुम खोइगी आलूजु खितंग ngसाइना तौथोक्चगेदो अदुना मफोन तारगा दुम नंगजनगरदौनि मैम मेरिनेट तौबा पुंगाय अमा हेले अदुना लौथोक्चरे अदुगा आई तंजे तकपा खरा हौजरके मैम को अदुगा पुन्ना मु येंगमिरनसि मैम थाउ चारे पुइजे थाजजरगे याम थुनाजु मुनबने मैम मोइजे को मैजे याम कन्नजु थाबजु यादबा को चांग अमा मैम अइजे हैब्रे यमो मैम उंखाइबी सि तमनबो होनबदा खुदकाजु लोइ पोकपिनि हाइरे मैम मैम तो तन मंगा दी तकप लोइजरे अदो खरगा हौबा लोइजरे मैम अदुगा तन खरगा उंग तकसगी अदुगा उंग कोना पुन्ना उचरगे मैम को अतक अहौबा ngaido मैम को मैम तो तन हौबा लोइजरे अदुगा चाइना मेरिनेट तौरिङैदा थोंतोक्चबा इंजांदो अदुगा पुन्ना चाथरगे मैम मैमजु आइना तौरिबा सुमाइना अमता येंगा तौबियो मैम यामना हाउबने अदुगा हाउनी हाउरोय हाइबदो कमेंट तौबिरोको मैम अदुगा लाइक शेयर सब्सक्राइब तब काउबिगनो मैम प्लीज मैम नुंसिबिदुना आइबु नुंसिबिदुना आइगे चैनल जेबु पुनिंग थौगतपियोको मैम।